ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ amadi India da haukiba pung kunmarida nauna COVID-19 positive oiba miyoi lising taruk chani ka marifutara ni pan na kre miyoi kurumdoi na lekidre Krumjare Dayapati SENJAM na hauzik until the Pony TV News Update Pizare Nupi oibi singna akomba fijet set jabana nupi oibi kayagi ikai khumnaba manghanbada chauna mating pangi haiba wakhalon ase aranba wafam ni haina Bisnupurgi Child Line gi director Dr. L. Pisangna phongdokre wafam masinga se campaign committee on crime against women and children amade wakhal manaba NGO sing CSO sing CVO sing amadi JAC na sinduna nupi angang sing chathaba crime hengalakliba asigi matangda mass rally cum public meeting ama Kawa lamdai bungdagi hauduna lamthabagi thauram amaga mari leinana phongdokhibane khongjat adu kawa lamdai bungdagi hauduna singjamai supermarket fauba singjamai chinga makhadagi social worker club hairangoi thong fauba chatlaba matung social worker club hairangoi thong da miyamgi oiba mifam amasu pangthokhe khongjat aduga mari leinana LP sakna makha taraduna hai nupi oibi singna mine yengbada nungaitaba firol kaya se charabaso nupa oiba singi wakhalonda kanagumba miyoi amabu kange haiba wakhalon ase khanba ngamlabadi victim masing hanthagani nupi oibi singda tangka kaya da otpiba mapan lamda thabak pigani haina pubiraga nupi oibi kaya gi kai khumnaba manghan biba amade hatok piramba singi matangda government amade civil society organization kaya na kadi toba yabagi haibado khanabiu haina sufungdokhe Nakal amaromda nupi na nisa chaba hengalakpa ase security checks in bana nupa singna mafam aduda changduna leiba yadaba matamda nupi singbu changhanduna leihanba group semduna nupi oibi singsu chaba hengarakpane Nisana maram oiraga imungda ningai sangdanarakpa imung manungda crime hengalakpagi chang yamna wangi haina sufungdokhe Adu thodu thok ya da kaching ko ya da jaga jaga khudi makta nupi masa sing jibu nungsini thakpini thambini no hongbini ya da wirga makhoibu uthok pirga ijaman birba even ijaman lor matun musumu hatuk pibe case box ya duki mati Manipur je park chana risang sina lakpa sa masi se yari makai demtan government na lenga na pani ma thabak asida he na su eko civil society man mateng pangsil haraga government ne su fully thabak se pakhe yaba then public su father support to yaba government public partnership to kan dang sagi survivors sing se he na justice delivery system da la piraga makhoi justice pa phang bata raga de makhoi nungai jabat pabani adu makhoi tu phangnabai de mak madu pandam duda he na masi he na sanction ba yaba da karai legi eba pot ngasi pandam mangulena ngasi songam to district ma amad la piraga ngasi sum rele se panthok sabani haiba Infal iski commando kangbu amana miyoi amadage cup syrup bottle chahum lom ka konana ngarang mantripukhe kaithel gi Durga Mandir manakta gi fare Infal iski ASI Victor na luchingba commando kangbu amana ngarang mantripukhe gi Durga Mandir manakta achat awong singda frisking amadi checking chathabada korengai romdagi Infal tamna lakpa angobu machugi tata winger registration number MN06LA3936 ama khamduna check tawbada carton box ani yauramba thengakhe NDPS Act Section 50 gi matung ina executive magistrate amadi miyamna sakhi oiduna thiba humbagi thabak chathanaba khudakta Infal East ke district magistrate ta pau piduna Infal East DC gi SDC BO Pinky Lukrambo executive magistrate oina tharakhe executive magistrate asiga loinena mafam aduda leiramba miyoi anina sakhi oiduna faraba miyoi amadi gari adu thiba humbagi thabak chathakhe maduda MMD cup syrup haina thaba bottle chahum yauramba thengnakhe miyoi asidagi mobile phone ama amasung Aadhaar card amadi gari asigi che changsu fagatkhre faraba miyoi adudi thanglemon chahi kunmathoi Churachandpur district ke Chengkonpang dagini Makha taba ain gi oiba thabak thoram lokhotnabagi damak faraba miyoi amadi polamsing adu haingang police station da khusinakre haide Regional Institute of Medical Sciences Infal gi graduation ceremony celebration committee na sinduna Institute asidagi MBBS pass out tawkraba mahairoi singi graduation numit thoram ngarang RIMS ki Jubilee Hall da pangthokre Thauram adugi manung chana mahairoi yakai humdoi da degree certificate su yanthokhe amade academic activity gi chahi gi oiba report su phongkhe RIMS Infal Director Professor A Santa Singh retired Lieutenant General Indian Army K Himalaya Hanigi Additional DG Health Services Government of India amade Padma Shri Award su phangkhrabi Dr. Indira Chakrabarti Hanigi RIMS Infal Director Professor Alfimate RIMS Hospital Medical Superintendent Professor N Sanjeev Singh Dean Academic Professor
Brojen Singh Akoyam Amadi Subdin Examination Professor Tits Mira Devi Nasaru Yakiba Thauram Aduda Wangang Youth Affairs and Sports Minister Govindas Konthaujam Nahai Dr. Haibasi Isorgi Hek Mathang the Lady Bani Dr. Singna Achan Mirai Naidana Amato Eba meeting the Anaba Kudingmak Job Manana lying Bigatabani Haina Fondoke. Mahang Namaka Taraduna Dims Infal Director Professor A. Santa Singna Hek Lakpadage Hospital Asida Lu Nan Natana Ahomba Kayapur A. Haina Haike. Loinana pass out Tokraba Mahiro Singbusu Tagat Pafondoke. 16 AR gi kalam galoinana Thobal Unit Commando amadi Nongpok Sangmai Police Station gi apun bakangbu amana aina thingkraba UNLF ke lalhauba ama Thobal gi manung chanba mayai kethel dage ngasi ayuk pung 10 makhairom tabada fare ayuk pung 4 makhai taba adwaida akang naba pa oma fangbadage Thobal gi SP Joge Chandra Hobizam gi meeting makhada additional SP O Wangkhembana luchingduna amade official in charge CDO K Detergent Singhi mating galoinana 16 AR gi kalam Thobal Unit Commando amadi Nongpok Sangmai Police Station gi apun bakangbu amana mayai kethel da khudakta chatuna miyoi asi fakibani Faraba miyoi asigi maming moirang them Nira Singh Elias Yai Mache kunmang apokpa M Ingocha Singh hikap mayai lekai dakini haide miyoi asida wahong pahong chathabada loop asigi Rajesh Koba miyoi amadage makhagta Mahag ing singaniga kunmathoi gi April da UNLF ta yaukibani amade nifuga taruk suba batch ta Army number 248 ta numit nifu mangani gi military training so 42J headquarter battalion Myanmar gi mithi training camp ta gi fangle amadi mahak hauzik UNLF ke self-styled publicity secretary Charai Romba gi makhada self-styled private oina Thaupuri haiba khangba ngamkhe mahak ki mathakta case ama lokotuna ain gi oiba makhata ba thabak lokhotnabagi damak Nongpok Sangmai Police Station da khusinakre haide Haukiba September gi tang tara ka mathoida Manipur Police na fare haiba September 9 gi singjamai chunga makhada sel gi demand ga mari leinana bom thamjinba amadi tongan phom singda sel gi demand tawram ni ba khetramayum bogendro apokpa case high school jakesor khongman John 3 amadi ahaibam nabin apokpa A Nabakumar thangwai bandum nam lekai dagi haiba miyoi ani ase amadi makhoina seasonary ba demand letter bom gi machak na chingba khuding ma UNLF amadi masigi lanmi sanglof MPA ga karigumba mari amta lainade makoi UNLF saraga party asigi mingda masagi shell khaiba amade lupu mingcha thian ba geng khutpu amane makoi asi mamangda party na miyamda khangan jakhiba party gi Department of Finance ke director case lesemba gi bing sisinaduna miyamda kihan khanganduna maranai pesa tanba lupu mingcha thian bada hotna ba geng khutpu adugi miyoi singni makoi na fongdok liba geng khutpu asigi commander ni haijaba major chawba hariba misak ase UNLF amadi MPA da leite masigi matang da miyam da geng khutpu asigi miyoi ahum amaso mangjongna khangan jakhiba laikre asigumba yawol ge mayokta counter revolutionary gi thabak tawriba miyoi sing ase party na mangjongna makoi gi mathakta chairak pigani haina miyam da khangan khibasu laikre haina loop asigi media coordinator T Charai Dongbana khodik pidana thadorokba cherol amana fongdorakle matang star break monomina say DS Enterprises Kashampong na organize toba mga suba langbal kekil nakadori ba September gi tang taraga tagi October gi tang taraga ni toy pawba palace compound na leba apta kangjay bung da pangthok sarga Langbal Kaithil asida Manipur da leiriba furuk khudingmakki cultural item amadi store sing phongbigani Mangarak suba Langbal Kaithil asida national amadi international gi oiba store chama hena saruk yagadori Nipal Tangana pangthokpa festival amani festival asida gambling item amati yawjeroi handloom handicraft amadi disabled singi oina Soul 20 khudong tawa thamjai tongan na musical event rock show Manipuri matam isai loinana with the star dance competition amadi fashion event kaya su Langbal Kaithil ubo phongbigani Please come and enjoy at Langbal Kaithil Please come and enjoy at Langbal Kaithil Breaking matungda mayam taram okchari makhata pau pizare Thobal District Police amadi taraga taruk suba Assam Rifles ki apun bakangbu amana
फाकिबा MD Sanachauba Day Kunmanga Amasung, Oinam Amit Kumar Hariba Mioy Ani Ase, Pripak Progressive Kakari Gumba Hiram Amatada Mari Lena Day. Masidi IOF Amasung State Force ni Amabu Faraga Kanano Karino Kangdana, Lupki Maming Pansinduna, Lebak Miam the Lup Ase, Chentanaba Minchatina Bohanabane, Hariba Mioy Ani Ase, Pripak Proga, Samnabadi Laira Dana, Lambi Sorok Amadi, Mang the Fau Ujiba Mioy Ngakdane. Thawong asidi party gi mingfaw mayek sengna khangam moidaba miyoi singbu police na fagatlaga makhogi ring kanaba sinba thawrangni nongma kangdana drug lalonba singna khunai muthatnaba hotnariba singsigi mayokta leibaki sengna khanba police personnel miyoi khara leiriba makhoigumna leibaki afaba thabak tawningda khai masagi service record fajanabani haiduna so maram chadana yaw loop singbu lana uhannaba hotnagano haina loop asigi media coordinator lanchenbana thadorakpa cherol amana haide CCSK Amadi Uchekon Nongchup Gram Panchayat Anina Kusamnaduna, Kongba Makha Nandebam Lekai Lining Tau Muriba Community Hall that Liam Lying Bagi Tauram Amapangtok Kray. Free medical program Aduga Mari Lainana CCSK President Jitendra Ningombana High, CCSK na Miang Seba Tauduna Lakbagi Saruk Amo Inangase, Uchekongi area Asi the Liam Lying Bagi Tabak Asichatabane. Lying Bagi Tabak Natana, CM Hakshil Getting Bang Card Sabagi Kudong Jabasupidi. Meet ki lying, gaini, medicine, amadi, tongan belena kaya liam lying bayagani. Thauram asi Gram Panchayat ke Pradhan Oidiba Gudindroga Kusam Neraka Pangtokpani amadi, Thauram asi Sinbada Infal Iski CM na Achoba Thaurang Lobike. Health camp asi da Chaurang na Myoy Dising Amamong lying na bagi pandam thamdi. CCSK na ngasi Fauba Jing Tam Kaidana Thaurang Loduna Lakli. Jing Gimanung Hanjan Ba Mafam kaya dasu liam lying bagi Kudong Chaba kaya pikre haidi. Namasida ophthalmology ki mid ki aduga khoi medicine ki aduga gynae ki aduga pediatric ki sine duna khoi ni tok jasi hoje makal ani ne aitare khoi mid ki da maru oina khoi ki Imphal East ki CM thabi po doctor sing khoi mid ki lying aduga atopa amana medilen ki side ki su khoi tawi aitare sumana khoi matung du su matang kamayam tok tawrakani loina khwaide maru uri biding sisi lenga ki oi bamiam ki numid u thokpani adu uri kasu tangai padana CCS ki na hajiru bada khoi health ki oiba Chief Minister Haksing ki Tengbangi Kar Sabaje, Masisu Koi Mukum Dele Jerem to Tabira Pasigum Sununga Haijale. Kanglai Indigenous Martial Arts and Cultural Society ki marks na chahi kudingi sin langduna pangtokduna lakliba tongan by school singda thangtagi instructor oiriba amade naungna instructor oiningba miyoi singi oiba refresher training course ama lakadoriba September gi tang 15 dagi hauduna numit 15 ni chona pangtoklagani haina ki marks ki General Secretary Thangjam Suros Maitei na phongdokre wafa masinga si Palace compound leiba ki marks ki head office da pauni singa unabagi thoram amada phongdokibane mahangna makha taraduna hai tongan ba bosem kosem amadi SERT gi makha da leiba school singda hauzik thangtagi oza oina pubiri ba miyoi singbo school authorities na training asi soidana yakhon biyo amade kanagumba nauna thangtagi oza oibining ba miyoi sina training asi saruk yabiyo haina phungrakle Haiba refresher training course asida hauzik aikoigi Manipur ki Kachin Koya da leibiriba tongan ba school singda कोई थांगता ताकपी तंबीरीबा इंस्ट्रक्टर जिंग हानदगी थांगता ताकपी तंबीरगा लेरेबा इंस्ट्रक्टर जिंग सोइदना सरुक याबियु लोइना नौना थांगता हाइबा सब्जेक्ट सिगसिबु अखोइना स्कूल जिंगदा ताकपी तंबीगदौरिबा ओजा सिंगना सो हाइरिबा रिफ्रेशर ट्रेनिंग कोर्स असि सरुक याबियु लोइना ना अखोइगी लमदम असिदा लेरिबा स्कूल जिंगी स्कूल अथॉरिटी सिंगनासु अदोमदोंगी स्कूल जिंगदा थांगता ताकपी तंबीरीबा ओजा सिंग अदुबु सोइदना हाइरिबा रिफ्रेशर ट्रेनिंग कोर्स असि सरुक याहनबिदुना महिरोइ जिंगदा अफबा क्वालिटी लेबा मखलगी थांगतागी सब्जेक्ट अमा ताकपी तंबीहनबदा अचौबा मतेंग पांगबियु हाइबसिंग अहानबदा Union Health Ministry gi data gi matung ina India da haukiba pungkun mari asida nauna COVID-19 positive oiba miyoi lising taruk chaniga marifutara ni panthengna kre miyoi lising manga chama pantaraga taruk na laina asagi fagat ke amadi miyoi kulhumdoi na lekidre masiga tharaga hauzik fawda laichet as numberam oiraga lekidaba migi masing puna lak manga lising kunipan chaniga hufutara humdoi oikibuga loidena hauzik India da COVID na nadana leiba migi masing na lising nifuga taruk charted kanifu nipan oiri positivity rate na chada ama dasmik nipan mapan oiki amasong fagat pagi chang na chada marifutara nipan dasmik taret ama oike
Health Ministry gi matung ina hojik fawbada laina asagi ngakthoknaba leibak asigi oina crore chani ga taraga taruk hena covid vaccine kapthokre haide laichat asina lekhidraba miyoi kulhumdoi asi Maharashtra dagi miyoi taret Kerala dagi miyoi mari Delhi dagi miyoi ahum amade Bihar Gujarat Haryana Karnataka Madhya Pradesh Meghalaya Punjab Rajasthan amade West Bengal dagi miyoi amamni haide aroi badamar pa amana pizare Nupi angang singna chataba crime hengalakliba asigi matang ng miyang khongchet ama chatkre mi pampang thokre Amadi India da hawkiba pung kunmari da nauna COVID-19 positive oiba miyoi lising taruk chani ga marifutara ni pan thekna kre miyoi kulhumdoi na laikidre Matang asta nungthil gi Pony TV News Update Shinjare biring tabiru punamu po amukana krumjare